खरुमजरे ISTV पाउमियंग ताबीर बसिंग उतराम नोकजरे उजिमरोय पाउ मसाना मसाबु थबक पिजदुना केदोगी थौमी सिंगना लमदम सिगी सेनमिट लोन फगटना बखोनबदा अचौब थौदांग लौरे हौजिमा पुंग पाउ Mapalamdagi atopa sinmi kayana Imphal City gi tongan ba mafam singda potchei thangba chuhing sumba chujak kabok pokpa amadi atai sana thakna ba polom kaya sem sabagi thabak chatharamba adu lamdam asigi yelhumi oiriba Manipuri singna tapna mahut sinjinduna work culture ama sagatpaga loinana marom dom lepchaduna hingnana ba senthok lambi thiba horakli makoi singi manungda Kanglai Economic Development Organization kedo su singthaningai oiba organization ama oirakli Sahi mga taruki matungda kedogi thawmi sing masak thokpa lamdam sigi work culture sawat hananaba honabada achoba thawdang yaba myoi amamam oiragani haina makoina chawraba asa thamnari masagi senthok lambi lehanaba honabada natana furup asigi saktam kannaba amasung lamdam sigi pothok sijinasi haina ingsolusingani taret ki April ki tang kunda safong lakhiba kedo ngasidi masa maring phandoktuna thabak tawba horakli Makoina ahanba thabak tawwa horakpada kaithel phambi ima ibel sing yauna miyamna thajabikide miyamgi thabak tawnana ba khonabada awaba khudong sadaba kaya mai unakhi hauji kedogi member chamayang khai romna khwairaman kaithel yauna Imphal City gi mafam kayada tongan ba sinfam kaya paiduna thabak tawre member amana tha amada lupa lising 10 dagi 15 fawba tanba ngamne hari Kedogi wakalul di mipal tang daba amadi work culture Manipur da lehenba sini Imphal City kaktada tongan ba thabak sing suba kaktan natana lilong arapti da pari animuk chawba lam ama leishinduna matamatanggi chanana ba ensang na pising thaduna pothok padanatana organization asigi senthok lambi hengana ba honare mapalamdagi lakpa sinmi singna suriba thabak sing asi lamdam sigi yalomi singna mahut sinba ngamlabadi mitop miansa kaya Manipur da changlakpagi wathuk leiriba asi laina kokhanba ngamgani haibasi kedogi thajaba wafumni aina laksari wase ai siam thum tanba ai munung leita laira tanba khakinatana iramdam se kannana bagi musa mani anai khanjai mitop sing na suri thok sing je khoina ikai ba ki ba tan ba yaudana sura ga boi subam leita ba tar ga di salam phanjagi dana khoi gi mafam cha ba khoi tumgi generation gi dam ta khoi yalong kannana ba no mane se khanjai ki do la podagi khoi yamba ma tuja ko po u de ju po ke na changa hafta mu maga tongina mutungda nei jam to ado mai dum phana pa e nong da pa chamri den chonga ba dum ko ne lem mi gi ma pon ma se khuran mo na tabin thok su ji ikai ngai li ten khali adu ga bazar thola thok su ji mi na sim ji hen kali ade di paisa ju yum da lai gan da tan no paisa do adu de gi ang khai me hen ang kala paisa tan no ngai ngal ngai matam de mai khong bu storm me adu mai khong bu de mu e gi mai khong bu to ga line gari chali ai ji lajere simpam je kai no ne nga kak pani nga kak je du bu si nga kak je da nga gi setal lai bani na nga kak po matam ji udrikan dai hana mama inga da da pot hwalaga lupa sani se hum tam na ngam me asi tan ba loiraga amu kangcha yum ai gi nga kak pam da muk sang amu nga kak po da taba sami songa chatro dum tam ngam mi no mo da chatre sani pan sig sang de lai adu bu ta da ba hai badal pa songa de dum tai Waiko Mani Girls College Thawal Okramgi NSS Unit 1 amadi 2 amasung Lioness Thawal na sinduna Caesar Hospital ge blood bank ka khusam naduna ngarang college asigi holda nomagi oiba blood donation awareness program pangtukre hari hauziga tema bank tukjari Admissions going on for GNM course at Shija Academy of Nursing. Facilities include practical clinical exposure at Shija hospitals, hostel with amenities, award systems, extracurricular activities, campus interviews, etc. For details, please contact Shija Academy of Nursing. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre live safe syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba live safe capsule shu phangbigani live safe syrup amadi live safe capsule naraga laing babudi narjingai da saksal hobana hena fai
Sri Kumukcham Joy Kisan bu sogot patok chare. Thangmaiban Kendra gi MLA Local Area Development Fund miyam da sinagani haina wasak khraga masana haido kiba wangang tabadagi ex MLA bu sogot patok chare. Lonana lisang sit na miyam gi ihul khangna rajniti tawjari ba Sri Jotin Waikhum bu sogot chare. Phongdok chari ba Singh NG Bina Devi and Gomti Devi, Thokchom Tony Singh S Tiku Singh, Maislam Amba, Salam Aviram Singh, Irungbam Ningol Purnima Si, Thokchom Ongbithoi. Aikoi Congress Aidigi Toklaga Tagdo the Yaugere, Loinana Thamibanda Tagdo na Putok Sabamire, Sri Kumukcham Joy Kisan the Mapungfana Sagotsare, Phongdok Chariba Singh, El Silalema, El Gokulchan, El Angobi Devi, El Adamcha, El Ranjana Devi, El Dhanapati Devi, Thamiban Polem Lekai, El Gitalema, Thamiban Lorunpure Lekai, Mayangambam Urmila Devi, Thamiban Hijam Dewan Lekai Amadi, K Thabema Devi, Nagamapal Kanjabilera. Combined tutorials for CBSE, the largest CBSE tutorial center in Manipur. Admission open for second session. Class 11 and 12 CBSE 5 months foundation course. Special arrangement for Class 12 private candidates only. Class started on 7th September. Class 9 and 10 CBSE SC2 3 months course. Class starting from 5th October. Van service hostel available for boys and girls. For details, contact Combined Tutorial Office, Goban Morang Nermachin Bus Parking Imphal. Imphal is West Samsung Bisnupur District Wina laptop amadi LCD TV loan lobi kudong chao bijari. Laptop amadi LCD TV pambi music apikwa interest amadi atubumutam da lobi yagani. Pambi music unabiu Imphal Finance Cooperative Trap and Credit Society Limited. Head Office Moirangkhom Loklaubung. Branch Office Pauna International Market Bisnupur Bazaar Bisnupur. I'm ready. Teloro. Editor ka late. Some say hujik pudi perfectly straight ado kankhar kandadi freezy. Relax. Perfectly straight. Aina semi anauba sunsil perfectly straight with straight lock technology maramdi. Some kankraba matung daso align straight oina laina bagidama. Wow. Hujik su straight oirina. Straight and gorgeous. Sunsilk perfect straight. Lock tobu. Rock tobu. Lengshin birao. Lengsin birao. Sarma Opticals BT Road Imphal na. Anauba chahi 2015 changlak pagi special offer pijabaga loina na hodok chare. Lens khaktumak laigadaba scheme. Scheme masi pambi basingna isagi mit kachana ba fiber lens ama lebigadabani aduga adomgi apamba frame ama free de pijagani. Khudong chabasi lobiu. Ngasimak lengsin birao. Sarma Opticals opposite Johnson School BT Road Imphal. CSC Manipur at Brajalan Institute of Sciences High School Moirangkhom. Admission opening is going on. Mahusagum handaksu CSC Manipur na class 10 science 12 science amade council amasung AI SSSE gi final exam gi damakta subject suna nainabagi class sing evening the best 9 na huzare. Unit wise test pangthok sagani amasung probable question answer amade suggestion sing nainagani. Ngasima contact tawio CSC Manipur Brajalan Institute of Sciences High School Moirangkhom. Manipurgi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahemba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Break ki matung na mutaram nokchari Kuchu Khulagi Lairemba Pisataugi Irat Thongni Thoram ngasi Manipur gi mafam kaya da pangthoknagi ISTV network ki su thoramasi pangthoki angan bayuktagi hauna network asigi president secretary news producer executive member amadi staff singna Pisataugi mafam da thongnikhi Amarom da Pisataugi Irat Thongni Thoramasi tongan ba Manipur gi mafam kaya da lairiba gari sempham industry amadi press na singba mafam singda pangthoknakhi Imphal da lairiba Manipur Fair Service Headquarter gi telephone number 101 asida maram naitana tongan ba community gi myoy kaya na tatana phone toroktuna matam lenbagi thawong chatharakpadagi Fair Service na mathau pangthokna ba honabada khudong sadaba awaba kaya mayoknari hari maruoina numidangi matamdana hena phone toroktuna mari makhong lainadaba wahang kaya hangduna matam lenbagi thawong chathari hari mamangda thawong asi chatharakpadagi police ki matenga loinana phaba phawba yaukrabani hari ISTV News na phangba pawgi matungina myoy khrana telephone tatana toroktuna leibadagi atopa maihau langpok thokpa mafam singdagi Fair Service kaunana ba telephone torokpada matam sangna engage tawduna leibadagi myoy kayana Fair Service da fawba sauningba amadi pendaba yaure karigumba maihau langpok thokpa myoy singna Fair Service da phone torokpada phangdabadagi Manipur Police da phone tawrba matungda police ki kangbuna Fair Service da mai jakpagi thodok thokpa yaure haina laklaga paw piba phawba yaure hari
Mayhau lang pokthokpada miyamgi punsi amadi lan thum kananaba leiriba Manipur Fair Service na mathau ningthina tawba ngamnanaba amadi maram sadana Fair Service ki telephone number 101 da telephone taroktanaba Fair Service ki maikaidagi appeal tarokte. Hojik maroi baba amu masana masabu thabak pizaduna kedogi thungui singna lamdam sigi senate lon thagatna bakona bada ajoba thudang lawre ISTV pawmiyang tabi ba sibam kahana khonjani